पाउसिंग पिजरी Atsumna Manipur gi singilam singda ngarang ahingdagi kaukiba pung kunmari gi total shutdown sathaba hokre. Imphal West da petrol amasung diesel gi mamal liter da paisa mari hengatle atai district singda ahongba leitre. Amadi laibak asta hokiba pung kunmari gi manungda COVID-19 laisat ki anauba case masing lesing kun manga ga supna hundrani thoi thengna khiba ga loinana mioi chahum ga marphuma pan lekhitre. Khurumzari Times of Manipur gi nungthil gi pau meeting tabiri basim go BIDIYAPATI na taram okjari. Miyam da mapong iba pau pisatring mangoi nana hausik malim gi oina achawba laisat ama oiriba COVID-19 gi anisbo web ta gi ngak thoknaba face mask uppa mioi amaga gi marakta physical distancing thamba yamna toina khutcha sengna hamdokpana chingba aikhoi khudingmak na pangtokpa ga loinana sahi tarani pan gi mathakta lairiba mipung khudingmakna manak nakpa hospital singda sungsoi soidana chatpiduna vaccine kapthokpiu ahan ba dose kapkraba singna anisba dose kapthokpiu haina TOMTV gi maiketegi miyam da appeal tawjari. Hausik mapong iba pau. Manipur Hill Areas Autonomous District Council Bill lisingini kunmathoi asibo Assembly da puthok laga khanadabagi matangda yaningdaba phongdoktuna All Tribal Student Union Manipur Atsumna Manipur gi singilam singda ngarang ahingdagi pung kunmari gi total shutdown sathaba hokre. Total shutdown asina border town More da su Cookie Students Organization More block na mapung phana saugatuna More town amadi Imphal More lambi thatpagi thabak sathakre. Total shutdown asina ngasi ayuk angan badagi keso More block ki thaumi sing tholaktuna More gi tungan ba kaithel sing dukan hotel amadi manama sing yolamba sing phamdana ba khangan baga loinana dukan sing thonglonaki town nasigi kaithel sing phawraga gari thauduna lakpa achat awong sing lambi thatuna thingki loinana Imphal More lambi chikim belas mayada leiba ema kondong lairembi khuba manakta ban saugatpa mioi singna highway thingbagi thabak sing su sathaki More kaithel gi mafam da More police ki personal sing thoklaktuna yengsan ki hausik phawbi oina total shutdown asina maram oiraga pamdaba thodok sing thokpagi paudi leite hiramasigi matangda Cookie Student Organization More block ki general secretary oina tho puriba midwife aina pawmi singna phongdorakhibada Hill Areas Committee na Autonomous District Council Bill lisingani kunma thoibo cabinet ta puthoknaba haibada thabak oina lengakna paikhat pidaba asina atsumna ngarang ahingdagi chingilam singda total shutdown laukthokiba asta keso More block na mapung phana saugatuna ban asista thabani haiba wafam sing phongdorakhi. Today we observe the total lockdown requested from the Atsum. The Atsum has asked us to support them in this total lockdown. The reason for our total lockdown is that the ADC Bill 2021, the HAC Hill Area Committee proposed to table in the cabinet, but that has been turned down from the cabinet. To show that we support Atsum KSO More block, also support by observing this full lockdown. Matam amagi apangba luchingba sige asoiba na maitai mut khragani Chief Minister na asoiba sing semdok piu maitai bu scheduled tribe lista jalhan biu haina World Maitai Convention WMC amadi scheduled tribe demand committee Manipur STDCM gi maikai degi lengak ta takselakli STDCM gi vice president Laitonjam Borazau STDCM gi former President Moirang Them Nongdren Khomba WMC ki chairman Haikruzam Nabasyam amadi WMC ki advisor Potsangbam Sonamani na saruk yaduna Imphal gi mafam amada pangthokpa pawgi mifamda WCM ki chairman Nabasyam na maitai asi lamdam asigi yelhomi ni haiduna chinda khakta lauduna leiraga ST
oihawdabana hojekti maitegi hawrakpham oiriba lamdam asida masagi oiba phangpham thokpa hak tanba yadaba phurup ama oiduna leiri lising amaga chamapan yankhaida matamdugi luchingba lising amaga samapan yankhaida matamdugi luchingba singna lanna saktak lubadagi ngasi maitaibu manipurgi rightful citizen ama oiba ngamdabani haiki ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯂꯤꯗꯔꯁꯤꯡꯗꯨꯅ ꯀꯩꯅꯣ ꯂꯥꯜꯂꯝꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕ꯭ꯂꯟꯗꯔꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯁꯥꯎꯗꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯗꯦꯕ ꯅꯦꯍꯔꯨꯗ ꯕ꯭ꯂꯦꯝ ꯇꯧꯗꯦ ꯏꯟꯗꯤꯔꯥ ꯇꯧꯗꯦ ꯃꯣꯔꯥꯔꯖꯤ ꯗꯦꯁꯥꯏ ꯇꯧꯗꯦꯕ ꯃꯣꯗꯤꯗ ꯇꯧꯗꯦꯕ ꯀꯅꯥꯝꯇ ꯇꯧꯗꯦꯕ ꯑꯩꯈꯣꯏꯅ ꯏꯁꯥ ꯂꯥꯟꯈꯤꯕꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕꯗꯣ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕ꯭ꯂꯟꯗꯔꯁꯦ ꯑꯃꯨꯛꯇꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯦꯡꯕꯤꯔꯒ ꯁꯨꯝꯊꯣꯛꯄꯤꯌꯣꯕ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯦꯡꯕꯤꯔꯒ ꯃꯤꯇꯩꯁꯤꯡ ꯑꯁꯦ ꯅꯦꯇꯤꯚ ꯄꯤꯄꯜꯅꯤ ꯃꯩꯇꯩꯁꯤꯡ ꯑꯁꯤꯁꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯃꯈꯣꯏ ꯅꯦꯇꯤꯚ ꯄꯤꯄꯜ ꯑꯃ ꯑꯣꯏꯕꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯃ ꯑꯣꯏꯕꯒꯤ ꯔꯥꯏꯠꯐꯨꯜ ꯁꯤꯇꯤꯖꯟ ꯑꯃ ꯃꯅꯤꯄꯨꯔꯗ ꯑꯣꯏꯕ ꯐꯪꯅꯅꯕ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯁꯨꯛꯊꯦꯡ ꯍꯦꯛ ꯌꯥꯔꯤ ꯃꯈꯩ थूना थाबियु हाइजबनी अखोइन हाइजरिसे We are very peace-loving people, Scheduled Tribe Demand Committee and World Meeting Convention. We don't want to contravene and we don't want to create any situation, law and order. Ngasi police laktana khoi be tankhai dana lakun khotna toba thamoi yamna soi lenga ki mayam pun hangchage khoi adung mami nate akhoi yamna peaceful lim and we are fighting for you. You are not going to be always in the throne. You are not going to be always in the chair. We are fighting for your generations. Don't forget. Lengak puri mayam puna muksu and opposition and MLAs mayam puna muksu. Nakhoi gi nacha nasu gi tamak ti noi di paisa tap tane paisa laga loraga ada America ta London thag nei nate. Nakhoi su metei ni. Why you are silent and why you seem to shut your mouth? Why are you afraid of others? Akhoi ki de. What the result may come, we are going to face it. But we are peace-loving people. Akoi kolom paris ne lore, koi chei paiba nongoi paiba sagai nate. Police ne furus koi ta akoi yengani tobiganu haido koi khoramgani. Laingakna state asigi asengba longmi singda har watana piri haizarabasu Koksing district ki Hianglam constituency ki manung chana laiba langmaidong mamang laikai da dingasi su har phangdabagi wakat leptana lakli hiramasiga mari lainana ngarang langmaidong mamang laikai da laikai asigi longmi singna sinduna wakat mi phamduna laingakna athoba matamda longmi singda har phangan biu haina khongjang sangsun khrei khongjang aduki matangda khongjang loi ilangbam muhindro koba longmi amana phongdorakpada Kumginong matam chana chukhidabana lawmi singna yamna wana hotnaduna lawpanakhi adobo hauzik har chaiba yarba matam asta lengakna lawmi singda har matam chana pibidabana phau pambi sing ningthina hoba ngamdre lawmi singna district agriculture office dagi har lawba chatluba matam dasu DC dagi lawro amuk haire aduga DC dagi chatluba matam dana local MLA gi khothangda yengani hairaga MLA na har yenba matam dana amuk mahakna naknaba mioi khaktangda yen khibana aseng balongmi kaya ngasi fawba har phangdana leiri asigumba phibam asina chahi asigi oina longmi singna ujari ba phaw asi pothok watlagadra haibagi akiba leire maramaduna nimit mangani phawbagi manungda lenga ki mari leina ba singna araiba mongda Hianglam constituency gi longmi sing maru oina langmaidong mamang laikai gi longmi singda har phanghan biu amadi local MLA nasu har yen bagi thabakta politics tawriba asisu makhatana tawbiganu haina haiki Hajingna har phangdabagi kharaga panjara kansida har phangdabagi wabase amuk pibire masi sakana puning jingjabinduna paja Hianglam kendragi langmaidong mamang laikai gi maningkai gi paja simu nungsibiduna ani subal ahamba ngamnaba chaijagrasu ani suba chaiba ngamhodaba phanghodaba mayamse athu bangasi mari mangani simunungta har pisan biduna sahen biduna lawrok khana lonaba honabiu haiba sakai puing jingsinjari Pukarmbam Susila amadi
S.S. Nilikanta anibu okpagi thorum ama Manipur hockey na sindona classic ground da pangthokre thorum adu hockey India ke president Gyanendra Ningombam na phongdokhibada sanaba haibesi Manipur singi lutong da yauduna sana khotnabagi lamda mangzil thaduna lakli lamda masige sanaroi singde hek takpaga yamna thuna haithoi singthoibe heli haina su phongdokhi Manipur ki district tara taruk maktasu pitch thamduna hena sanaroi puthokpa ngamlagani haikhi amaromda makna appeal tawdaduna hai haukiba chahi ani romdage player kaya puthokna ba hotna duna lakli amade district sing da sukupna yengsinduna ahenba player puthokna ba hotna ragani haikhi level 1 and 2 nas koi modern sports modern hockey si tabinu bidam kai kana maduda esto kramatun training si tawdagi hai report da gona laksina koi walk dai koi mana dugi training do phang ba koi sanga mi sanga rom le koi manipura koi o mari um le do jaina madugi kano sim district tharaga district management je koi ge common kanoda thamaga koi coaching program ma lokal rugi da muta sem sa lo jere ado athumon da koi gi kanodo madugi kanodo koi lokal pau jere ne adu mamang reso kana koi gi jere bam singba mapum kara to so madugi koi flagship tugi makana koi how training how jekra ni age ko really jere bam da to be very frankly koi sanroi seri umre Moirang SC manung sanba kwakta gram panchayat ki INC ki active member taramapan amadi BJP ki active member taruk punamiyoi kun mangana Moirang Kendra Progressive Front MKPF ta sanglaktuna thongam santi da saugalakpada harau tam okpagi thoram ama MKPF ki Moirang da leiba office da ngarang pangthokre thoram adu da Moirang SC ki social worker thongam santi MKPF Political Affairs Committee ki chairman ahanthem ingocha amadi President Philam Megha na maru eba mitunglan sing oina saruk yakhi Moirang Municipal Council da Councillor amadi Ward Member Mira Poinaba Sem Sariba Miyoi Sing amadi Kwakta Gram Panchayat ki lakpa Thongam Santibu Sogatpa Miyoi Sing su saruk yakhi Makataba pau pizadringeda break matang lozari Sky Hospital, providing 24/7 heart attack center in Manipur. Don't delay, call immediately if you are having symptoms of heart attack like sudden onset chest pain, breathlessness, pain in left arm, heaviness in chest, nausea, vomiting. Hurry, consult our internationally renowned UK-trained heart specialist, Dr. L. Shyam Kishore, Chief Cardiologist. Sky Hospital, having more than 30 years of experience. Also available services like device closure of hole in the heart, surgical closure of hole in the heart, coronary angioplasty and stents, heart valve surgery and CABG pacemaker, ICD combo implant. For more details, please contact reception Sky Hospital. Ichabu mahitam hanba haibasi mama mapa singna machada piba ngamba khwaidigi chabu khudoni. Slopland Public School, biggest and the finest residential school, Manipur gi oina lamjaningai oiraba mahei tampam ama oiriba khwaidigi chunaraba mafamda semgatlaba CBSE the affiliate toba higher secondary school oiri icha singbu admission tawidana mama mapa singna machada piba ngamba khwaidigi chabu khudol oibiu icha gi phajabalam chat sajat ki ahongbadu ubiu Slopland Public School Khongjom. Bowled out for 36. I'm still in a bit. There are setbacks, and then there are comebacks. Fortress Gabba has just been. That's what champions are made of. Our heroes are up against the mighty English. It's time to be there for them. LV Insurance Test Series versus India, Wednesday 4th August to Tuesday 14th September. Live On Sony Sports Network. HIV haibasi lambi mari khaktada miyoi amadagi amada sandokpa ngami ahanbada HIV positive oiraba mama mapadagi machada ani subada sakhangdaba miyoi singa kondom yaudana yumban magi mari leinabada HIV positive oiba ngami ahum subada miyamaga syringe waina duna sijanabada HIV sandoi mari subada ana layeng bagi e kapada HIV test tawdaba e kaplabadi HIV sandoi punna chamin thakminaba bathroom toilet punba kang chikpa khud sa sokna samnaba lengonaba school da classroom punba amadi office ta thabak punbada HIV sandokte chang naina amasung niyom chumna condom seasonarabadi HIV dagi ngakthokpa ngami sexually transmitted infections haibadi finumgi laina dagi sungak thokpa ngami aduga angang pamdrabadi condom seasonabigadabat HIV AIDS ki maramda hena akupa marol khangnabagi damak S toll free 1097 da call tabiyu English Hindi
नत्रगा मणिपुरीदा वरी साबा यागनी ब्रेक के मतुंग मखाता पाओ इम्फाल वेस्ट डिस्ट्रिक्ट नतना पेट्रोल अमदी डीजल की ममल दा अहोंग बलाइते इम्फाल वेस्ट पेट्रोल अमसुंग डीजल की ममल लीटर दा पैसा मरी हेनगटले इम्फाल वेस्ट ngasi पेट्रोल लीटर दा लुपा चामग सुपन तरुक पैसा कुनिथोय अदुगा डीजल की ममल ना लीटर दा लुपा मरिपुतरा हुमदोय पैसा तारा मंगा पीरी थाव की ममल असी हाउ की लिसिंग ने तारा तरत की जून थादगी हाउदुना निमित खुदिंगी रिवाइज तौरे मसी डायनामिक फ्यूल प्राइस मेथड हाइना खंगनै पेट्रोल अमदी डीजल की ममल असी निमित खुदिंगी अयुक पुंग तरुक ततवी थाव की ममल निमित खुदिंगी अहोंग बलाखलिबा असगी ममल यामना यामी मसगी मनुंग दा इंडिया की लुपा की ममल US डॉलर दा एक्सचेंज तौबगी चांग सोंदोक्ट्रिबा थाव की ममल मालिम की ओइबा अहोंग बलाकपा थाव की पोटसेट हैंगलकपा असना चिंगबा पनबा याई मालिम की ओइना सोंदोक्ट्रिबा थाव की ममल वांखलकलबदी इंडिया दसु थाव की ममल वांखतली मसगी मथक्ता एक्साइज ड्यूटी वैल्यू एडेड टैक्स वैट डीलर की कमीशन हापलगा योली वैट की चांग असिदी स्टेट अमगा अमगागी मरक्ता मानदे मयाम असि तिनसिलगा थाव की ममल असि सरुक अनिरोम हेनगतना मियामना फंगली यूनियन हेल्थ मिनिस्ट्री की डाटा अमगी मतुंग इन्ना लैबाक असिदा हौखिबा पुंग कुनमरीदा कोविड-19 लाइसत के अनोब केस मसिंग लिसिंग कुनमंगागा सुपना हुमद्रानी थोय थेंगनखिबगा लोइनना लाइसत असिदगी नौना मियोय चहुंगा मरफुमापन लैखिदबगा लोइनना लाइसत असिदगी लैखिदबा मियोय पुन्ना लाख मरिगा लिसिंग कुंथ्रा मरी चात्रट यांखै तरुक यौरे लैबाक असिदा लाइसत असिगी एक्टिव केस लाख अहुमगा लिसिंग कुंथ्रा हुमदोय चमापन कुनमरी ओइरी डाटा असिगी मतुंग इन्ना हौखिबा पुंग कुनमरीदा कोविड-19 लाइसत तगी मियोय पुन्ना लिसिंग निफु मरिगा चामा यांखै तेरेट फगलक्तुना लेबाक अस्त लाइसत अस्तगी फगलखिबा मिगी मसिंग पुन्ना क्रोर अहुम लाख तरा तरुका लिसिंग मरफुगा चाट्रुक कुंटरुक ओइरे केरलादा लाइसत असिदगी केस लिसिंग तरागा चामरी सुपना अनि महाराष्ट्रदा मिसिंग लिसिंग मरिगा चामा निफुमाथोय चंडीगढ़ लिसिंग अहुमगा सुपना मरी तमिलनाडुदा लिसिंग अमगा चाट्रुक कुंथ्रा अमदी कर्नाटकादा लिसिंग अमगा चामा मरफुमापन थेंगनेदुना स्टेट मंगा अस्त लेबाक असिगी केस सिंगी चादा मरफुमाथोय दशमिक अनि अहुम ओइरी अमदी केरला खक्तदा चादा निफुमाथोय दशमिक मरी मापन ओइरी नेशनल इंस्टीट्यूट ऑफ कैटास्ट्रोफे मैनेजमेंट NDIM की कमिटी ऑफ स्पेशलिस्ट ना कोविड-19 लाइसत की साथीरबा अहुमलक सुबह वेब चाही असिगी अक्टोबर दे हेना कंसिलबा याई हाइना मंगजौना सेक्शन वा हाइखिबगा लोइनना आंगांग सिंगिदमक अहनबा सेक्शन थौरांग लौखटपा तंगाई फदे हाइना फोंदोखरे प्राइम मिनिस्टर के ऑफिस दा पाइखटख्रबा कमिटी असिगी रिपोर्ट की मतुंग इना हौजिक लेबाक अस्त लेरिबा आंगांग सिंगी अना लायंगदा चंगबा मचाकसिंग डॉक्टर एम्प्लॉयज गियर लाइक वेंटिलेटर्स एम्बुलेंस न चिंगबा खुदिंगमक आंगांग सिंग पाक्तकना नारकलबदी निंगथिना लायंग चथबा ngambagi phibam da leitri haina phongdorakli report asini maru oina masagi mapangal solaba amadi masagi hanadagi atai layong laina lairaba angang singda hena miyeng thamduna vaccine kapthoknaba pautak piri phanakana section thorang lokhatlaba su covid-19 laisat asigi ahum suba waf asi sungsoi soidana lebak asta lakadoriba October thada yauраklagani haina su report asna phongdorakli committee asna covid-19 laisat ki lakadoriba ahom lak suba web asidagi angang singbu kanbang ngamnaba mapung fa ba house care man queen angang singi ana layeng tawbada changadaba machak sing yamna thuna semgatpa amadi pukning wakhal fana lehnaba thabak athubada paikhatli haina phongdorakli हाइंगांग एसिगी मनुंग चना लैबा लाइफम खुनौदा कोविड-19 पॉजिटिव ओइबेदगी माइक्रो कंटेनमेंट जोन ओइदुना लैरिबा इमुंग कुनलोमदा LKYDA क्लब कोविड-19 वॉरियर्स ना ngasi नोंगमदा संगदबा याद्रबा पोटलम सिंग LKYDA क्लब की सेक्रेटरी ngasepam राकेश्वर की लिटिंग मखादा येंथोख्रे अमदी प्रधानमंत्री गरीब कल्याण योजना PMJAKY की मखादा पीबा चेंग माइक्रो कंटेनमेंट जोन ओइसिन खिबना थोकपा यादना लेहौरिबा सिंग अदुशु ngasi LKYDA Club COVID Warrior na potlam yenthokpa aduda yenthoklamki makhata na LKYDA Club ki maikaidegi containment zone da leidiba yenthokpa nanghodraba singsu hayeng amuk makhata ni yenthokani haina LKYDA gi secretary ngasepam Rakeshorna phongdorakli हौखिबा थांजनि मित्ता अफगानिस्तान दा तालिबान ना लेंगाक चुपली पाइसन खिबाबु सौगतपा सोशल मीडिया प्लेटफॉर्म दा थागतलुबा मियोय तारामरी आसाम पुलिस ना फागतख्रे
Unlawful Activities Prevention Act, Information Technology Act, amadi Code of Criminal Procedure gi tongan section singi makhada farba miyoi sing ado book tawkhibani. Assam Police ke Deputy Inspector General na phongdorakibada lenga ki mayokta thagat pa social media sing kupna senedoni yengsin baga loinana Taliban bu saugatuna lebak asige national security sokpayaba mawongda social media da comment piba miyoi singi mathakta criminal case panduna akanba legal action lokhat kani hairi. Amuka subrek amatanggal zari. He stood like a rock against every opposition. Now, it's time to stand behind him. Our heroes are up against the mighty English. It's time to be there for them. LV Insurance Test Series versus India, Wednesday 4th August to Tuesday 14th September. On Sony Sports Network. Admission open for Assam Downtown University, the most placement-driven university in Northeast India. Courses offered are engineering, management, pharmacy, nursing, paramedical, science, humanities and social science. For more details, please contact Admission Office of Assam Downtown University, Babupara Bosem Lerak Imphal. Contact number 8119-996-590 or 9366-018-370. Hanganjaba Lamjingba Hospital and Medical Research Institute Private Limited na Obstetrics and Gynecology gi oina miyam gi damak yamna taba mamalda lupa lising nifu mathoi gi special packages ta CS toba yabagi khudong chaba pizari loina na neurosurgery amadi head and neck oncology gi OPD amadi OT gi khudong chaba su leisare akupa marol gi damak makhad pizari ba number asida contact obiu contact number 8258-967890. Hangan Zariba, Dr. R.K. Kumar Zit, Medical Superintendent, Lamjingba Hospital and Medical Research Institute Private Limited. Ibema, nangbu mobile dito sanale anu kaidoroge. Mi naman na bilay jo hoidi. Kari paramedical tamba sa lehabra kaino. Ado nangsu khara salaga hanguso dana. Yumda game sanarga adwain sum laibado kanaroiba. Chak charasi lao. Lao ko. Laizalai khibrota mo. Madi simsta medical tambasat khine. Ai kona mula age dadi. Fare adudi ai mala akan tamage ko. Hoi, chatlu khige. Admission open. Saina Institute of Medical Science teams. Ay lehorage ko. Ma, Miss na, ay koy dala amira. Hoi, nang na medical tambasat pado. Ay siyaw gina nang nagtahang bala ini. Yani adudi hing chat minawrase. Lao manung changose. General Nursing and Midwifery GNM 3 years course, 12% arts or science stream in confused to become a part of one of the most respectable professional career of all time. 12% above duration 3 years 6 months. BSc in Medical Radiology and Imaging Technology DMRI. Ultrasound, MRI, CT scan, ECG, X-ray. BSc in Medical Laboratory Technology DMLT. BSc in Operation Theatre Technology BOTT. Recognized by Indian Nursing Council, New Delhi, Government of India. And affiliated to BSS Government of India. Please contact Saina Institute of Medical Science teams, Porampat branch, Porampat crossing opposite SBI and Chinikon, Sana. Break ki matung na taram nokchari medi makata pa pausingda. Laibak asige National Center for Seismology ki matung ina nga sa iyong Andaman amadi Nicobar ithat ki Port Blair da 4.3 magnitude oiba yuhar hakre hairi. Tawdok asige marilena na hauzik pau gi oinadi amang atatok pagi pau di fangtri. Meglai police taki lakhiva insos rifle ahum umakra turelda thadakre haina sakhang da basingna khanghalak padagi Meglai police na thiba humba hokre. Insas rifles ahum ado lamhenba singna Singh Microno outpost leiba police personnel sing dagi August ki tara mangata lakhibani aduga turelda langthagibani haina thajanari makok thongba police officer amana phangdorakibada sakhangdaba singna gerol ama iraktuna rifle sing ado Jacking Umpolio Tong dagi umakra turelda thadakre haina khangalaki hairi
Assam amasung Mizoram laingak na ngamkhaida leiba makhoi gi police laukthokpa haina yanakhraba matungda Assam amasung Mizoram anigi marakta ngamkhaigi mari lainana ungkhatnaba amuk hanna thokle kilometer 134 taruk sangba ngamkhai paring asta thong ama sabaga mari lainana Assam laingak na Mizoram bo Assam gi lamkhai manungda thong sajilakle haina maral siri nakalamarom dana thong sabagi machak sing Assam police na lona laukthokre haidona Mizoram police na Assam police ki mathakta police case ama thangza nimita lodge tawki adomainamak nongmaijang nimita case adu amuk handoki Assam gi official singna phongdorakpagi matung ina Mizoram official singna Assam gi Halakhandi district ta sangsilatuna thong ama Ramnathpur police station gi makhada leiba Kachuthalda irai nimita sajinba horakhi nakalamaramda Mizoram official singna phongdorakhibada thaudok asi Bairabi town manakta leiba Jofai gi nakanda sabani aduga thong sabgi potlam sing Assam police na lona lawi haina maral susiri Assam official singi mathakta pot huran bagi case ama Mizoram police na Lauki adobo masak sing ado Assam police na thilak laba matungda nongmaijang numita case amuk handoki waphamasi Assam police na di potchai lawi haiba yakhide Ngarang Assam da pangthokiba BJP lengaki akhanaba khongjat jana arsibat yatra da saruk yakhiba state adugi chief minister Hemanta Biswa Sarma yauna masak naiba mioi kayagi mathakta COVID-19 protocol thugaibagi matangda Assam Jatiya Parishat AJP na tongan police station singda FIR launch tawkre FIR sing adu chief minister Hemanta Biswa Sarma center minister Sonowal amasung Delhi MP sing Kamakhya Prasad Dasa, Topon Kumar Gogoi, Dilip Saikia, Falap Lochan Das, Queen Oja, Assam BJP gi President Babais Kalita amasung Assam gi Minister Bimal Vora, Jogan Mohan amasung Kamrup Metro gi Deputy Commissioner Beswajit Pegugi, Mathakta Dispur, Latasia yauna tongan police station singda file tawkhibani hairi. FIR aduda AJP na phongdora khibada jana arsibat yatra adu state aduda nimit humni gi oina hawkhiba thangja nimit gi sports shipping amasung ayush ki union minister Sarbananda Sonowal state aduda thunglabaga hawkhibani yatra aduda Assam lenga ki official yauna miyoi chani henbana saruk yakhi makhoina Lokpriya Gopinath Bordoloi International Airport Jalukabari da Laiba Dr. Bhupen Hazarika gi memorial yauna atai mafam kaya da COVID-19 laizat ngakthokna nabagi lairiba protocol sing thugaiduna jatra adu chatki hairi tungda Lurin Jyoti Gogoina Luchingba AGP na Hiramasigi matangda case ama lokhatuna thizinaba police ta haizaki panbayai state adu da Assam State Disaster Management Authority na tha asigi tang 13 ta thokhiba cherol amagi matung ina open space ta pangthokpa mifam singda miyoi chani hena punbada athingba thamkhibani loinana Kamrup Metro dagisu mi amadi gari sing chathok chasin tawbada athingba thamkhi Hauzik Afghanistan da thokliba tangdu laitadaba paleduna Union Civil Aviation Minister Hardip Singh Purina lebak asta Citizenship Amendment Act CAA chatna hanbabu saugat kre mahakna phongdokhiba wafam asi ngarang nongmaijang numita Afghanistan dagi Indian Air Force na miyoi chamaga humphuni pan puraktuna Ghaziabad ki Hindun Air Base da thunglakhibaga iroina na haikhibani lebak asigi yumthangnaba lebak singda thokliba thodok wathok singda Sikh amadi Hindu furup singna thengnariba awaba sing asina maram oiraga CAA chatna hanba tangai phadabani haina purina makhatana phongdokhi Panbayai, Mamang Chol da Afghanistan da Taliban na lebak chupli paisin kraba matungda miyoi lising kaya murum hingsa lep tana thokliba lebak asi thadok naba honarakibadagi Kabul airport ta miyam hupchin naraktuna chauna charang naba thokrabani CAA gi matung ina lising ani taramari gi December 13 faw gi manungda lebak asta changlakraba Sikh amadi Hindu furup ki miyoi singbu lona yadaba miramdagi Sangsilakba miyoi oina lauraroi amadi makhoibu lebak asigi miyoi sing oina laugani hairibani ningsing bayai lebak asigi opposition party singna CAA amadi National Register for Citizens chatna hanbana missing yamjadraba kanglup singbu tathi tawaina tawbiragani haiduna akan mamongda yaningdaba phongdokhiba laikhrabani BJP gi atopalu chingba an Ramchandra Rauna ngarang Afghanistan dagi Lanjana raklaba Sikh amadi Hindu sing lebak asta changlaktana kadai da chatkani haiba wahang hangleduna CAA asina makhoibu lebak asida changhanba yahalagani haina phongdokhi makna makhatana
Afghanistan da hojik panduna leiriba Indian singbu leibak asda purakna hotnaragani haina makna makha takhi. Afghanistan ge Panjshri Valley da Taliban da sinaroi karigumba nampuda lausina hotnaraklabadi tangai fadana Taliban ga lanthengnaragani haina lisinga samapan marfugi Matamda Afghanistan miyambo luchingduna Soviet leibaki mayokta lanthengnakhiba Ahmad Shah Masud ki machanupa Ahmad Masud na phongdokre waphamasi hana Taliban lengak laktringeda Afghanistan lengaki Vice President oiramba Amrullah Salesna Jangjafam lauduna leiriba Kabulgi awang thangbada leiba Panjshri Valley da Taliban na Masud tapung ahumgi manungda makhoida Sinagadabani haina khanghalakhibaga mari lainana phongdokhibani Masudna makhatana hai mahakna khudum chanduna leiriba maphamsing Taliban da sinaroi adubo leibak asta Taliban na ingtappa tangdu laitaba purakpa ngamlabadi mahaki mapa hatkhiba adu ngakpiba ngamgani haikhi Loislakpada maroiba paw mohana pizari Atsumna Manipur gi singilam singda ngarang ahingdagi kaukhiba pung kunmari gi total shutdown sathaba hokrai Imphal West petrol amasung diesel gi mamal liter da paisa mari hengatle atai district singda ahong balaite Amadi leibak asta haukiba pung kunmarigi manungda COVID-19 laisatki anoba case masing lising kunmanga ka supna humdrani thoi thengnakhibaga loinena miyoi sahunga marphumapan lekhidre Hauzaki the Times of Manipur ni pizza banung thilgi pau matang stalo jare ahen ba pau singaloi na numidang ipung nipal da mok phangbigani